ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯦꯌꯔ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯁꯤꯟꯗꯨꯅ ꯏꯝꯐꯥꯜꯒꯤ ꯄꯦꯂꯦꯁ ꯀꯝꯄꯥꯎꯟꯗ ꯂꯩꯕ ꯃꯍꯥꯔꯥꯖ ꯆꯟꯗ꯭ꯔꯀꯤꯔꯇꯤ ꯑꯣꯗꯤꯇꯣꯔꯤꯌꯝꯗ ꯏꯟꯇꯔꯅꯦꯁꯅꯦꯜ ꯗꯦ ꯑꯣꯐ ꯄꯔꯁꯟꯁ ꯋꯤꯠ ꯗꯤꯁꯑꯦꯕꯤꯂꯤꯇꯤꯒꯤ ꯊꯧꯔꯝ ꯆꯤꯡꯂꯦꯝꯅ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ngarang numidang wairam mamsilakpada Assam Rifles amadi CRPF ki masing yamdaba personnel singna kautruk khunbu koisilakpadagi nupi singna thoktuna thingbada akanba maongda muknakhre। Vishnupur district ki mafam kayada inglaba ningtham thagi matam sida hingyarektuna khun ngaklibi meirapaibi singda langthabal kunjadagi okram zugindrogi imungna blanket amadi kan thapiduna khudol tamkhre। Northeast Windona Sandoksariba nungthulgi pau miyeng tabiriba singbu chan maibamna khurumjari hauzik pau sandokna pizari। United in Action to Rescue and Achieve the SDGs for with and by persons with disabilities Haibahiramda International Day of Persons with Disability ki Tharam Department of Social Welfare na sindunangasi Palace Compound Labor Maharaj Chandrakirti Auditorium da pangthokre। Tharam aduda Social Welfare Fisheries Skill Labor Employment and Entrepreneurship ki Minister 𝐂𝐻𝐸𝐸 Handloom and Handicraft Government of Manipur ki Chairman Su Oiriba Lamlai 𝐴𝐶𝐸 Khomantabam Ibomcha Manipur Electronic Development Corporation ki Chairman Su Oiriba Patsoi 𝐴𝐶𝐸 Sapam 𝐂𝐻𝐸𝐸 amasung Social Welfare ki Commissioner 𝐁𝐿𝐴𝐷𝐒𝐿 na Thoram adugi atoiba mithunglen sing oina sarugyaki Thoram gi sarukama oina disabled person singna maihum morok koba theater play amasu utki mafam kayadagi lakpa NGO sing social welfare ki staff sing persons with disability na sarugyaki Thoram aduda Social Welfare Minister 𝐂𝐻𝐸𝐸 na hai ngasigi numit asi malem sinba thungna International Day of Persons with Disability haina thoram pangthoknari Manipur da su ngasigi numit asi yamna maru oina lobaga loinena disability singi oina thoram asi pangthokpani lamdam asida irang leirabasu tawdaba yadaba ithoni khanna disability singbu puning thogatpa oina thoram asi pangthokpani loinena disabled singna utpa maihum morok haina thonba theater play asida Maharaj Kulachandrana Kalapani da punsi pikham nakiba adugumba drama ama disability singna ulakpa asida makhoibu thagatpa phongdoki Sigi program sigi ama challenging oiba thoram ama hai target ngasi akhona disability singna sanaba drama ama ani mahum moro kana mahum moro kai ba pai nei ba pai disability singna participate aw kan phona lor ta ni ona school chande ni ba mana kala pani ga mai kusi ani ba ani bagi ba timula hai target disability singna sanaba ni ba challenging ngarang numidang wairam ikang khanghaudana masing yamdaba Assam Rifles personnel amadi CRPF na sekmai 𝐴𝐶𝐸𝐸 manun chanba kautruk khunbu koisilakpa horakpadagi khun asigi meirapaibi singna thoraktuna akan mamongda muknakhre thodok aduda haktengnana yauruba meirapaibi ningthauzam bina na hai khutlai matik chana paiba kuki militant singna ngaihak leitana bom nongmai kapsanduna khun asida ngaihak leitana awa saitheng piduna lakle awa saitheng piduna laklaba fawa khangduna leiriba asigi mathakta masing yamdaba Assam Rifles amadi CRPF laklaga lobukta paiduna thamba Charu iku singmei thaba horakpadagi laikai gi mera paibi singa muknakhibani lengak pairiba singda wahang hangladuna mahakna hai ngaihak leitana kautruk amadi thangnana leiriba khul singda itattatana kuki singna landarakle ching mathakta kuki singna lepa leitana bunker chanchilakpa asidi lengak pairiba singdi mit tangbaga pangkhak oire lauthok ni khangdre aduga kautrukta icha singna khun ngakliba asidana itattatana Assam Rifles na combing operation tawriba adugumna kuki singna mathakta leiriba sing asi hana combing operation tawbiu Sports University sangnaba army mayam thamjinbadagi army na tawningbata tawraga leiriba ase lengakna meeting sangbiu madun natrabadi kautruk asi maitei leiba ngamgadaba mandre haina mahakna makhatana phongdoki Chingthakta kukina akhoi bu lanta dana kautrukta isa isuna lamdam sibu ngakna leiraga sibau ngamta dana isa isu sing mayam sing leiraga
चिंथक्तना कुकी मयामना पंकर साधना कौतुक हाइबा लमसिदा लान थोक्तना लंजाव थोक्तना असुगामना लेबसिदा उबित्र माने चिंथक्तगी पंकर दि लौथोकपितना अखोइगी कौतुक हाइबा लमदमसिददी मैतै हाइबा खुंजिददी लैरनु हाइबरा सरकार सिदसु आइसिमा हंगजेनिनी अदुगा स्पोर्ट यूनिवर्सिटी सारिबा एंथोनी हाइरिबा सार नंगोंदसु आई हाइजगे नंगना थिका तौबदगी नंगी फगनी हाइरगा नंगना आर्मी मयाम थमजिनबदगी कौतुक हाइबा खुंगंसिददी आर्मी मयाम कुमथरअगा मखोइना तौबा खुदोंग चाबा मयाम लौबसिदा अखोइदी कीबा अमा यावरे मैरा पाइबिसे लैबा ngамद्रे तानबदा असो अपन कयामसो लैरे मसी सरकारना अमुते इंबियो अखोइगी कौतुक हाइबा लमदमसे मुथलगे हाइना खनबिरबरा कुकी हाइबा लमसिना मथक्ता पंकर साधना पोम तो कातना असुक यामना वादना लैरिबसे सरकार मखै उबिररोइद्रा सरकार सिबु करी हाइना खनबिरिगे असि मतंग लौथोकपियो अखोइना हाइजेरी था तरेट फारबा कुकीना चथरप लान असिना मरम ओइदुना विष्णुपुरगी खुन कयादा ngasisu ahing mitsel khangduna maira paibi kayana lambida kaithelda ahing yarektuna खुन ngak senbagi thabak pali naina chathari asigumba aingba khanglibi nupi singidamak langthabal kunjada leiba okram zugindro amadi magi loinabi o pramo amadi machanupa ani o abung amadi zayanandana fubala kaithelda ahing yareklibi ima singi blanket amadi faizub hakthang khudol tamkre ningsingba yai zugindrogi imungna mamang द लान यामना कलिंगैदसु कंट्रोल रूम फुवालागी वॉलंटियर्स सिंगदा इसिंग nga amadi atai achathak kaya mating pangkrabani polam sing adu nupi singda pibada ima singna matungdasu manipurgi mafam kaya da thokpa thodok kaya da mating pangba ngamna ba taibang mapuna pinabiba oisanu amadi nada yektana leiba oisanu haina phongdoki Malem Sin Tungna Pangtoknariba International Day of Persons with Disability 2023 ki sargama oina Zirivam District ki oina so United in Action to Rescue and Achieve the SDGs for with and by person with disabilities haibatimda Zirivam ki Lakipur da Leiba Institute for Children with Disabilities ICD the Achievement of Rising Maidan Journal Education Officer Jirivam Amadi District Social Welfare Officer Jirivam na sanduna mapung fana pangthokre ngasigi thoram adu da Jirivam constituency gi MLA MD Asafuddin Jirivam District Deputy Commissioner Krishna Kumar District Hospital gi Medical Superintendent MS Dr. Elangbam Okendro Singh na mathang sina Chief Guest President Amadi Guest of Honor oina saruyaki thoram gi manung channa disabled oiraba singna masa masa gi haizaba Jagoi Isaina Chingba Sing Utuna Miyamda Kudol Tamki Achievement of Rising Maidan na Sinba Annual Sports ki prize su yantoki amadi Achievement of Rising Maidan ki maiki digi angang singdubo ikai khumnaba amadi pungning thagatpa oina khudol pot kaya su piki tharam gi sarkama oina Chief Electoral Officer Manipur gi mijeng makhada District Election Officer Jirivam na SVEEP campaign pangthoki amadi election ga mari leinana quiz ama pangthoktuna prize sing yantoki tharam aduga mari leinana Jirivam District Deputy Commissioner Krishna Kumar Marna Fongdokibada ngasigi thoram masida perform tawkiba mahairoi khudimak tasengna thagale makoina utkiba performance aduna taki makoida awardpa amata leite haina hanadi disabled person haina rambadu hauziti mi amana tawba ngamba adugumna tawba ngambana differently person haina kaunare haina Fongdoki makhatana haikibada mipum khudimak rights chaf manai fundamental right ki article 21 da right to life asida loina mipum khudimak ki right yauri haina Fongdoki thoram gi chief guest Oikiba MLA MD Asafuddin na haikibada ngasi Zirivam District asida leriba disabled person singbu afaba lambi amadi saukhatnaba honoriba ICD bu ngamkhai leitana thagatjari amadi miyamnasu support tawgani khanjai haiki makhatana haikibada disabled khudingmakna normal mi amadagi tadana loina tawba ngami maram aduna bipum khudingmakna disabled person singi tati ta oina tawbiganu hainasu Fongdoki Disabled people may see Karamai Mogi, lifestyle change Kausigi, Moisi Karamai Samaza, Ahaba, Hakamu the Bukhasi, having one of the I see in a low river Toda, Nasingamaka, I Moibu, I Tagachari, Moisi Samasida, who had Tanakan without me. Samada Sigi Yamna Maruba, Selkamani, Moisu, if you present a joke for the guy, we have a safe man, Wakanda they come to you. Moisu ngamdaba haitaba kaisu leite hojik disable mayamna yamna mingchat laina hingli disable ki marak tagi ekoi ki jiri ki mingchat kuba ngamoi haini leite moisu ngamgani
Midday Pangal Council Manipur gi Tara Suba Mapok Kumon gi Tharam Manipur Press Club ki hall da pangthokre. Tharam aduda Amuko gi President PH Nando Luwang, Fox gi President DH Manihar, Lieutenant Colonel Ningtamba, Junior Social Worker Loitan Them Angomcha Mainau, Social Worker CH Samjai, MMWO gi President Kori Mayum Boboy, Midday Pangal Council Manipur gi Founder President Amadi Advisor Janab Azimuddin, Midday Pangal Igi Khongul Liba Foundation Committee Manipur gi BM Yaimasa, United Midday Pangal Committee UMP Sigi spokesperson Reis Ahmad Tampak amasung MPCM gi President 𝐻𝐸 Ali Tampak na thoram gi athoiba mithung sing oike. Thoram aduda MPCM gi President 𝐻𝐸 Ali Tampak na hai lever kaya gi khutsuman matpi khiba amadi drug ki ihau kaya da chenaba mioi sing fagatpada chauna saruk yaki. Sana khotnabagi lamda nauriba naha kaya puning thogatuna hagsang fana leinaba afaba sandaroi kaya mingsat purakpada su luf asina kathoktuna lakle. Loinana Hauzik Togliba Irang Asida Midday Pangal Community da Asoba Saiteng Mingsat Tiba Yaba Isu Toklakpa Yaba Kayadagi Ngaktok Naba Angamba Thakta Honari Makatana Su Honakikani Haina Mahakna Makatana Fongdoki. Marisi koisi min hantabayati haibo kalunda manasi tara suba anniversary mapangtong sa basida koi MN object haibo Manipur Valley tamata laibiba koi big brother general sisi koi meeting amali pangasi amatani amato dugi wakalunda railway koi sida pandamsi tampata laibini general meeting amali panganse warasu aminagani chardu chaminagani hingasu hinmedagani Marami atau perkara mix influx of narco terrorism over tabak puron amadi Manipur tugai nawa kona bukan betul apa media panana media amadi cina sini amatani hobi wakadu betamje MPC abdi magaiti. Democratic Students Alliance of Manipur Desamgi Kunitoi Suba Foundation Day Lakliba January Ahumda Pangtoklagani Hari. Democratic Students Alliance ke Thoram Thaudam Sham Zaina Thokpa Cherol Amada Wafam Ase Fongdokibani. Hariba Thoram Asiga Mari Lenina Haukiba Sahi Kayadagi Takpi Tambibagi Lamda Thoidok Hendokna Katokpa Amaga Loinena Singtaningai Oiba Thavak Tauriba Oza Sing Amadi Hauzik Ladiba Iramdam Asigi Tangdu Leita Daba Fibam Asida Masagi Oizaba Thadoktuna Katokpa Amaga Loinena Sinta Pangliba Oza ama oibagi chapchaba ethics ngaktuna mahiroi kayabo lemna mahi masing tambibagi thaudang lobiriba oza singi mafamda chei khudingi loop asina risang sina ikai khumnaba utpa oina kachaba singu maiso khongnang thaba award ki damak apply tawningba lenga ki natraga lanai mahi sang singi oja singna mari lenaba che sang sing puraktuna desamgi office da thazinaba khangalakle. NMC Nehru Memorial Club of Awang Lekai na Konba Mafam Sing Dangasi Club Asigi Thami Sing Amadi Lekai gi Miyamna Saruk Yaduna Amot Akai Sengkre Mafam Sadana Hundok Liba Polam Sing Mafam Chana Hundok Naba Dasbin Sing Kinkre Social Service ki Thoram Asiga Mari Lenina Club Asigi President Ayekpam Kumar Nahai Mafam Kayada Amot Akai Pesin Bana Thokan Ba Yaba Anaba Makhal Sing Adudagi Ngakthok Naba Amadi India Lengakna Changsil Liba Swachh Bharat Mission Asida Sagatpa Oina Lamtu Sit Sing Thoram ase pangtokpani ngasidagi numit nini humni mamangdagi club asina konba mafam singda dustbin stand kinba amadi lamtu sengbagi thabak chathaduna lakpani ngasi asina dustbin sing hapsin bani ngasi hapliba dustbin sing asida amot akai hapagi mahutta atopa mafamda amot akai hundok lamlabadi mioi sing aduga wari sanaduna wakal taminagani fine lobagi wafamdi leiroi ngasigi club asina paikhalak liba thabak asibu mai paknaba honabada mating paklapa singbo club asigi maikedi thagatpa fongdoki Nasi aku na pangtok seriba social service koi dustbin kinbagi program asida lekai sigi wana koina kalau ki executive members in lekai gi naron sing koi pullaga pangtok sabani environment da yamna kaiba tolok ba kenawa koi suroki nakana tariba plastic bottle tala maku kariya taribi yamse koi tinana kompok saraga lekai si teru tanan ba mo koina bidu ta koi tamjamani kinjari dustbin asigi mapanda karigumba sida thadana atopan nakandaga thadadana sikai ko kaiba toromba lerga su ko na mi du gyan ta halaga ithina koi sta thadau kholo haibagi gyan ta hanaba ko na takani aduga ona painung logo ko padu magite koi lejade Hauzik Paugi Marak Thatna Tim Break Amatang Lominasi
Welcome you all to United School Channel, Imphal East, a fully residential school ranked Manipur #1 in All India School Ranking Awards 2023-24 by Education World in Co-Education Boarding School category. Academic session for 2024-25 will begin on 1st April 2024. Registrations are open for classes 4 to 9. Hurry up for registration. Diabetes ko loy na hinglibasing tha magi manungda control to bangamle. Urea creatinine wangbasu tha magi manungda hantaba ngamle. Kong hamba nungay tebasu numit mga nagi manungda fahan bangamle. Pile saibadi nung sang nabasu chama da chama fahan bangamle. Cholesterol wangba numit kunida normal oy bangamle. BP wangbasu tha amagi manungda normal oy bangamle. Fatty liver oy basu tha amagi manungda fagat han bangamle. Pumnamak natural oy ba hidak makalna laing jabani. Hakjang da sokadaba side effect amata laite. Makata na hidak chabagi mathaw su tararoy. Hey na kupaparol gidamak nasimak Lengson Birau Diabetes Hospital Soibam Laikai Ayampali Road opposite Karkinos Jennings Hospital Porompat Imphal East near Punjab National Bank. Break ki matungda mayam butaram na ukchari makata ba pau pisari. 𝐾𝐻 ꯄꯥꯝꯕꯩ ꯅ ꯂꯨꯆꯤꯡꯕ UNLF ꯅ ꯍꯧꯈꯤꯕ ꯅꯕꯦꯝꯕꯔ 18 ꯗ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠ ꯀ ꯄꯤꯁ ꯇꯣꯛ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯑꯃꯗ ꯈꯨꯠꯏ ꯃꯤꯡ ꯏꯅꯈꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯣꯏꯔꯦꯡ ꯅ ꯂꯨꯆꯤꯡꯕ UNLF ꯅ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯂꯤ ꯃꯗꯨꯗꯤ ꯌꯦꯛꯅꯕꯒꯤ ꯈꯨꯕꯥꯝ ꯅꯨꯡꯗ ꯄꯤꯁ ꯇꯣꯛ ꯋꯥꯍꯟꯊꯣꯛ ꯌꯥꯎꯗꯦ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯊꯥꯖꯕ ꯃꯥꯡꯍꯟꯕꯅꯤ ꯀꯣꯏꯔꯦꯡ ꯅ ꯂꯨꯆꯤꯡꯕ UNLF ꯀꯤ ꯁꯦꯟꯇ꯭ꯔꯦꯜ ꯀꯃꯤꯇꯤꯅ ꯃꯦꯗꯤꯌꯥꯗ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗꯒꯤ ꯇꯧꯔꯛꯄ ꯌꯥꯏ ꯍꯥꯏꯅ ꯃꯤꯌꯥꯝꯅ ꯉꯥꯡꯅꯔꯛꯂꯕ ꯃꯇꯨꯡꯗ UNLF ꯇꯒꯤ ꯃꯆꯦꯠ ꯇꯥꯈꯤꯕ ꯄꯥꯝꯕꯩ ꯒ꯭ꯔꯨꯞꯅ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠ ꯀ ꯋꯥꯔꯤ ꯁꯥꯅꯕ ꯍꯧꯕꯒꯤ ꯄꯤꯁ ꯇꯣꯛ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯑꯃ ꯅꯕꯦꯝꯕꯔ 18 ꯗ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯈꯨꯠꯏ ꯃꯤꯡ इनखिबा असिगी मतंगदा UNLF की माइकेदगी वाफम खरा असि मियामगी मफमदा थंबनी चेरोल असिना हाई पांबई ग्रुप की वांगांगलोई अमना मीडियादा फोंगदोकिबा मतुंग इना पीस टॉक असिदा मणिपुर की सॉवरेंटी अमसुंग इंडिपेंडेंस हंजिनबगी वाफम मखोगी ओइना वारी सानबगी एजेंडादा पुथोकनी हाइकी अदुबो सॉवरेंटी अमसुंग इंडिपेंडेंस की वाफम असिदी वारी सानबगी एजेंडादा थंबा इंडिया गवर्नमेंट सुया यारखिद्री फिरेब असमक NSCN अमदी ULFA की मतंगदसु इंडिया ने लौरखिबनी मसिमगना असम की ULFA नसु सॉवरेंटी की वाफम असि एजेंडादा थमद्रबदी वारी सानरोई हाइदुना ngasi फावा लेरकली हारी अमरोमदा इंडिया की होम मिनिस्टर अमित शाह ना महाकी ट्विटर हैंडल दा फोंगदोराखिबा वारोलगा पांबई ग्रुप ना हारिबा असिगदी पुमोन ओनै अमित शाह ना फोंगदोखिबसी पांबई ग्रुप ना वायलेंस थादोकलगा इंडिया की मेनस्ट्रीम दा तिल्लनी हाइना यारखिबसी तरामना ओकली मतुंग तारकपा मखोइगी थबक थरम याइफबा ओइसनु हाइबसिनी अदुनदी सथगदौरिबा पीस टॉक असिदा सॉवरेंटी अमसुंग इंडिपेंडेंस हंजिनबगी वाफमदी सुयाव यावररोय मरम अदुना पांबई ग्रुपना सॉवरेंटी अमसुंग इंडिपेंडेंस हंजिनबगी मतंगदा हाइरिबसी मियामबु लाना लमजिंगबदा नतना निंगतम यावल लालहौबुसु चांग ताहनबा थवोनी हाबसी मियामनसु नैनबियु खंबियु हारकली चेरोल असिना हाई ngasi मणिपुरना मायुकनरिबा अरुबा तानफम असिदा अइखोइगी लेजबा पांगल लौसिंग लंथुम पुमनमक तासिन खोमजिनदुना अपुनबा फिरेफ लौमिननबदा पांगल सोंता हनबा फिबम अमा थोरकलिबसी निंगतम यावल लालहौगी लिगलम चत्ता लाइबक थिबा तांकक अमा ओइरनी इंडिया लेंगांगना UNLF तगी मसे ताकिबा कांगबुगा पीस टॉक एग्रीमेंट साइन तौनखिबा अदुना UNLF लोशिले हाइना उटनबा होनरिबसी निंगतम यावल लालहौ मसक खंगदबनी UNLFT असिगुंबा खुदोंग चादबा फिबम मायुकनबा खुदिंगी हेना मथौ संगलबा यावल लुफ ओइरखिबनी हंदकसु मसिमक ओइरकनी हाइबसी इरेचा सिंगना थाजबियु हाइना कोइरेंगना लुसिंगबा UNLF की सेंट्रल कमिटीना मखातारी ngarang Assam ki Udarbon constituency ki manung chanba jangal lekai da guru kirtan pangthokre khungang asida guru kirtan pangthokpa hauraki bagi matangda Manohar Mayum Surja Kumar Sharma thabak potharaba principal DN Higher Secondary School Udarbon amadi ex general secretary Manipuri Sahitya Parisat Assamna Fongdokibada ing kumza lising amaga chamapan sumna mari dagi khungang asida guru kirtan tauba horakibani matam adugi ipa ipu singi matamda khungang asida masakhangdaba leina laisat ama laktuna awa ana yamna taki matam aduda akhang ahai amaibi kya tana zaraga makoina takpirakpagi matung ina Rajar Sri 𝐕𝐈𝐋𝐋 Chandragi Gurudev Sri Naratan Thakur Gosaina leikidabagi numit asimaktada guru kirtan katlabadi khungang asida awa ana tariba kayasi
ꯊꯣꯛꯆꯒꯅꯤ ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯄꯗꯒꯤ ꯒꯨꯔꯨ ꯀꯤꯔꯇꯟ ꯑꯁꯤ ꯄꯥꯡꯊꯣꯛꯄ ꯍꯧꯔꯛꯈꯤꯕꯅꯤ ꯀꯨꯝꯁꯤ ꯆꯍꯤ ꯑꯁꯤꯒ ꯊꯥꯔꯒ ꯆꯍꯤ 100 ꯁꯨꯔꯦ ꯍꯥꯏꯅꯁꯨ ꯁꯨꯔꯖꯀꯨꯃꯥꯔ ꯁꯔꯃꯅ ꯐꯣꯡꯗꯣꯔꯛꯈꯤ मसीगी गुरु कीर्तन चथगिबगी मागी मरुम थोकना लैबा वाफमदी अखोगी खुंगंग असिदा मतमदुदा लैरंबा इपाइपन इपुसिंग असिगा मसक मना खंगदबा लैना लैथुंग अवा अना जाना ताखिबा चही खुदिंगी तादुंबा लैना लैथुंगदो खांगबा वारपदा मयाम अहलमन तानरे हारिगा अखंग अहि माइबा माइबिसिंग ताना जरे हारिगा से नरोत्तम ठाकुर गोसाइना लैखिदबा नुमित तिरोधांग नुमित असिमक्तदा गुरु कीर्तन कटलबदी खुंगंग असिगा तारैबा अवा अना लैथुंगना चिंबा अदु पुनमक्तो कोक्चगनी हाइबा पाउतोकमेन फंगबदगी मतम अदुगा लैबिरंबा अहलमन लाई गुरु सिंगना मरुने ngasi ओइबा ब्राह्मण अहन असिगी मखोगी मतमदगी हौदुना असिगी गुरु कीर्तन असे खुंगंग मचा जंगलकाई कौना मिंगना खंगनबा असिदा हौदोखिबनी District Child Protection Unit Kaksing Amadi Department of Social Welfare Manipur Nastanduna tips to cough up stress and anxiety among children have hiramda nomagi oiba awareness program ama backward development service BDS Children Home Kaidaktangasi pangthokre awareness program aduda Thambal Children Home for Girls Arong Nongmaikhong Morning Star Children Home for Boys Kaksing Panjau BDS Children Home for Girls amadi BDS Open Shelter for Home Kairaki Home da ladiba angang sing saruk yakibaga loinina home sing asida ladiba angang singna saireng jagoi isai yauna tongan ba hai singba singsu utki फजबा मागी लांगदबा नेल खोंगदबा फजना चायोक नवयोक तौबीबा चाबा थक्पा निथिने यंगसिनबीबा मागी फिजिकल की अनाबा लाइहो करी करी अमा मा यावरप मतमदा फजना कुपसेन सेनबीरगा कदाइदा सोयगी गदरिनो हाइदना केयर लौबीबा अदुकी मयामसे ममा मपासिंग तौरीबा मसासिंग मत तौरी मयामदो दरकार ओय अदुकी दरकार दु फंगतबा मतमसिददी हानना मेंटल ट्रॉमा लेदना अवाबा चैना खोलु फंगबा मतमदुदा हाइबा सिचुएशन सिंग से मायोंग नरकदा केयर लौबीनेबा लेद्रगदी मोइदा होप हाइबदु लेरक्ते तुंगी आशा हाइबदु लेरक्ते अदुना तुंगी आशा लेरक्तबा कांबुसिदनी कैदौरही हिंगबदा पुंसिगी मतिक चादरे तैबम पानबा सिलुमननबा आई पोकलकपनी आई लेबदगी आई इमा से पासे और आई गार्जियन से वाहल्ले आई सिरगा मोइसु फाग्रानी मोइ इनहौरनी अदुना सिबना आई आइदगी तनाई फद्रबा मसीना पंदम दुनिया है खलागंदा सुसाइडल थॉट्स याम ले सुसाइड अटेम्प्ट तौरे लाइव थिरगदी मराय बथिदे सुसाइडल कंप्लीटेड होएगा सीबे यावे अरबदमरेबा पाव अमहन बिजरे Social Welfare Department na Sanduna Imphal gi Palace Compound leiba Maharaj Chandrakirti Auditorium da International Day of Persons with Disability ki tharam chinglem na pangthokre Ngarang numidang wairam mamsilakpada Assam Rifles amadi CRPF ki masing yamlaba personal singna Koutruk Khunbu koisilakpadagi nupi singna thoraktuna thingbada akan mamoongda muknakre Vishnupur District ki mafam kayada inglaba ningtham thagi matam sida hing yarektuna khun ngaklibi meirapaibi singda langthabal kunjadagi Okram Zugindrogi imungna blanket amadi kan thapiduna khudol tamkre Northeast Windona Sandok Sari Banuntil gi pau matang sa daloy sare miyang tabiribe singbu amuka hana chan maibamna khurumjari